ꯃꯥꯂꯦꯝ ꯁꯪꯁꯥꯔꯁꯤꯗ ꯁꯤꯕꯕꯨ ꯀꯤꯗꯕ ꯃꯤꯑꯣꯏꯕ ꯑꯃꯐꯥꯎ ꯂꯩꯇꯦ꯫ ꯑꯆꯧ ꯑꯁꯥꯡꯁꯤꯡꯁꯤ ꯂꯣꯏꯅ ꯃꯇꯝ ꯁꯥꯡꯅ ꯍꯤꯡꯅꯤꯡꯉꯤ꯫ ꯑꯅꯥꯕ ꯀꯌꯥꯗ ꯑꯗꯒꯤ ꯅꯠꯇ꯭ꯔꯒꯅ ꯑꯦꯅꯤ ꯏꯁꯨꯗ ꯃꯈꯣꯏꯁꯤꯡꯁꯦ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕ ꯃꯣꯏ ꯁꯦꯞ ꯑꯣꯏꯒꯗꯕ ꯖꯒꯥꯗ ꯂꯩꯅꯤꯡꯉꯤꯀꯣ꯫ ꯑꯗꯨꯕꯨ ꯏꯔꯥꯟꯒꯤ ꯁꯨꯄ꯭ꯔꯤꯝ ꯂꯤꯗꯔ ꯑꯌꯥꯇꯨꯜꯂꯥ ꯑꯂꯤ ꯈꯥꯝꯅꯩꯁꯦ ꯃꯍꯥꯛꯉꯣꯟꯗ ꯑꯩꯈꯣꯏꯒꯤ ꯃꯍꯥꯛꯀ ꯅꯛꯅꯕ ꯑꯃꯅ ꯑꯗꯒꯤ ꯑꯇꯣꯞꯄ ꯃꯤꯁꯤꯡꯅ ꯁꯦꯞ ꯑꯣꯏꯒꯗꯕ ꯖꯒꯥꯗ ꯂꯩꯔꯨꯔꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯒꯤ 9 crore something ꯑꯩꯒꯤ ꯄ꯭ꯔꯖꯥꯁꯦ ꯑꯩꯒꯤ ꯏꯔꯥꯅꯤꯌꯟ ꯄꯤꯄꯜꯁꯦ ꯃꯁꯤꯁꯨ ꯄꯨꯟꯅ ꯁ꯭ꯋꯤꯞ ꯇꯧꯕ ꯌꯥꯕ ꯃꯐꯝ ꯂꯩꯔꯗꯤ ꯄꯨꯟꯅ ꯇꯧꯕꯤꯌꯨ, ꯅꯠꯇ꯭ꯔꯒꯗꯤ ꯃꯗꯨ ꯏꯝꯄꯣꯁꯤꯕꯜ ꯑꯣꯏꯊꯣꯛꯑꯣꯏ, ꯃꯗꯨ ꯑꯩ ꯑꯦꯛꯁꯦꯞ ꯇꯧꯕ ꯉꯝꯃꯣꯏ ꯍꯥꯏꯔꯒ ꯈꯥꯡꯈꯤꯕ ꯑꯃꯗꯤ ꯃꯍꯥꯛꯁꯤ ꯁꯤꯕ ꯐꯥꯎꯗ ꯑꯗꯨꯝ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯃꯤꯆꯦꯜ ꯃꯍꯥꯛꯀꯤ ꯃꯔꯩꯕꯥꯛ ꯑꯃꯗꯤ ꯃꯔꯝꯗꯝꯗ ꯃꯥꯒꯤ ꯄ꯭ꯔꯖꯥꯒꯤꯗꯃꯛꯇ ꯐ꯭ꯔꯟꯠ ꯂꯥꯏꯟꯗ ꯑꯗꯨꯝ ꯊꯣꯛꯑꯒ ꯑꯗꯨꯝ ꯁꯤꯈꯤꯕ ꯃꯤꯁꯛꯅꯦꯅ ꯑꯗꯨꯝ ꯂꯧꯅꯔꯤꯀꯣ ꯍꯧꯖꯤꯛꯁꯦ꯫ ꯌꯦꯡꯉꯣ ꯀꯌꯥꯃꯨꯛ ꯐꯖꯒꯦ ꯌꯦꯡꯉꯣ, ꯃꯍꯥꯛꯁꯤ ꯁꯦꯞ ꯑꯣꯏꯕ ꯖꯒꯥꯗ ꯂꯩꯔꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯆꯦꯟꯅꯔꯤꯅꯤ, ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ, ꯁ꯭ꯔꯤ ꯂꯪꯀꯥꯒꯤ, ꯅꯦꯄꯥꯜꯒꯤ ꯀꯣ, ꯏꯚꯟ ꯏꯟꯗꯤꯌꯥꯗ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏꯒꯤ ꯆꯦꯟꯈꯤꯅꯦꯕ꯫ ꯑꯗꯣ ꯉꯁꯥꯏꯒꯤ ꯏꯔꯥꯟꯒꯤ ꯁꯨꯄ꯭ꯔꯤꯝ ꯂꯤꯗꯔꯁꯤꯗꯤ ꯃꯍꯥꯛꯇꯤ ꯑꯩꯒꯤ ꯄ꯭ꯔꯖꯥ 9 crore somethingꯁꯤ ꯀꯔꯤꯒꯨꯝꯕ ꯄꯨꯟꯅ ꯁ꯭ꯋꯤꯞ ꯇꯧꯕꯤꯕ ꯉꯝꯃꯒꯗꯤ ꯃꯗꯨꯗ ꯑꯩ ꯆꯠꯀꯦ, ꯅꯠꯇ꯭ꯔꯗꯤ ꯆꯠꯂꯣꯏꯅ ꯑꯩ ꯄ꯭ꯔꯖꯥꯒꯤꯗꯃꯛ ꯂꯩꯅꯤ꯫ ꯁꯤꯒꯨꯝꯕ ꯂꯤꯗꯔꯁꯤꯗ ꯁꯦꯂꯨꯠ ꯇꯧꯗ꯭ꯔꯒ, ꯁꯤꯒꯨꯝꯕ ꯂꯤꯗꯔꯁꯤꯗ ꯑꯩꯈꯣꯏꯅ ꯊꯥꯒꯠꯇ꯭ꯔꯒ ꯁꯤꯗ ꯀꯅꯥꯗ ꯊꯥꯒꯠꯀꯅꯤ? ꯃꯁꯤ ꯃꯨꯁꯂꯤꯝ ꯍꯤꯟꯗꯨꯗꯨꯒꯤ ꯅꯠꯇꯦꯀꯣ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯩꯇꯩ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯑꯃꯅꯁꯨ ꯃꯍꯥꯛꯉꯣꯟꯗ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯔꯦꯁꯄꯦꯛ ꯔꯤꯒꯥꯔꯠ ꯇꯧꯔꯤꯕ, ꯁꯄꯣꯔꯠ ꯇꯧꯔꯤꯕ ꯁꯤꯒꯤ ꯃꯌꯥꯝ, ꯑꯗꯩ ꯑꯇꯣꯞꯄ ꯑꯩꯈꯣꯏꯒꯤ ꯍꯤꯟꯗꯨꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯑꯃꯅꯁꯨ ꯀꯣ, ꯂꯩꯔꯤꯕ ꯏꯟꯗꯤꯌꯥꯗ ꯂꯩꯃꯤꯟꯅꯔꯤꯕꯁꯤꯅꯁꯨ ꯇꯧꯏꯀꯣ꯫ ꯑꯗꯨꯅ ꯇꯁꯦꯡꯅꯃꯛꯀꯤ ꯑꯣꯏꯅ ꯃꯥꯗꯤ ꯍꯦꯔꯣ ꯑꯣꯐ ꯗ ꯍꯦꯔꯣꯅꯤ꯫ ꯋꯥꯔꯜꯗ ꯃꯥꯒꯨꯝꯅ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯃꯥꯒꯨꯝꯅ ꯃꯔꯤꯡꯖꯦꯜ ꯂꯩꯕ, ꯃꯥꯒꯨꯝꯅ ꯇ꯭ꯔꯨꯠ ꯂꯤꯗꯔ ꯑꯣꯏꯕ, ꯃꯥꯒꯨꯝꯅ ꯃꯊꯧꯅꯥ ꯂꯩꯕ, ꯑꯣꯡꯂꯤ ꯑꯩꯈꯣꯏ ꯇꯥꯏꯕꯪꯄꯥꯟ ꯁꯦꯝꯕꯤꯕ ꯃꯄꯨ ꯈꯛꯇ ꯊꯥꯖꯔꯒ ꯍꯤꯡꯕ ꯂꯤꯗꯔꯁꯦ ꯂꯩꯇꯦ꯫ ꯑꯇꯩꯁꯤꯗꯤ ꯀꯣꯂꯥꯕ꯭ꯔꯦꯁꯟ ꯉꯥꯛꯇꯅꯤ, ꯍꯥꯏꯕ꯭ꯔꯤꯠ ꯉꯥꯛꯇꯅꯤꯅ ꯂꯧꯕ ꯌꯥꯏꯀꯣ꯫ ꯑꯗꯨꯅ ꯐꯅꯦꯛ ꯁꯦꯠꯄ ꯉꯥꯛꯇꯅꯦ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄꯗ ꯂꯩꯔꯤꯕ ꯃꯨꯁꯂꯤꯝ ꯀꯟꯇ꯭ꯔꯤꯒꯤꯁꯨ ꯂꯩꯔꯤꯁꯤꯡꯁꯤꯀꯣ꯫ ꯑꯗꯣ ꯃꯥꯒꯨꯝꯅ ꯅꯨꯄꯥ ꯊꯣꯛꯄꯗꯤ ꯂꯩꯇꯦꯅ ꯑꯩ ꯂꯧꯖꯩ꯫ ꯑꯗꯨꯅ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯍꯧꯖꯤꯛ ꯌꯥꯝꯅ ꯂꯦꯇꯦꯁ ꯑꯣꯏꯕ ꯑꯃ ꯅ꯭ꯌꯨꯁ ꯑꯃꯒ ꯂꯥꯛꯏꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯥꯎꯗꯤ ꯑꯔꯕꯤꯌꯥꯅ ꯀꯣꯜ ꯏꯔꯥꯟꯗ ꯀꯩꯗ ꯑꯃꯦꯔꯤꯀꯥꯗ ꯌꯥꯝꯅ ꯇꯣꯏꯅ ꯇꯧꯔꯒ ꯑꯦꯇꯦꯛ ꯇꯧꯔꯣꯅ ꯍꯥꯏꯕꯁꯦ, ꯁꯤꯁꯤ ꯁꯥꯎꯗꯤꯅ ꯍꯥꯏꯗꯦ ꯁꯤꯅꯤ ꯁꯥꯎꯗꯤꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯕꯗ ꯊꯣꯛꯂꯛꯈ꯭ꯔꯦ ꯍꯧꯖꯤꯛ꯫ ꯁꯥꯎꯗꯤ ꯑꯔꯕꯤꯌꯥꯅ ꯗꯤꯅꯥꯏ ꯇꯧꯈ꯭ꯔꯦꯕꯀꯣ, ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ꯫ ꯑꯗꯣ ꯁꯥꯎꯗꯤ ꯑꯔꯕꯤꯌꯥꯅ ꯍꯧꯖꯤꯛ ꯗꯤꯅꯥꯏ ꯂꯣꯕꯤꯡ ꯇ꯭ꯔꯝꯞ ꯇꯨ ꯏꯁꯇ꯭ꯔꯥꯏꯛ ꯏꯔꯥꯟ, ꯃꯥꯅ ꯍꯥꯏꯔꯤꯁꯤꯗꯤ ꯊꯨꯅ ꯂꯣꯏꯁꯤꯟꯈꯣ, ꯃꯥꯁꯤ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃꯩ ꯑꯩꯈꯣꯏꯒꯤ ꯋꯥꯔ ꯇꯧꯔꯒ ꯍꯥꯏꯕ ꯅꯠꯇꯦꯕ, ꯐꯖꯅ ꯄꯤꯁ ꯑꯣꯏꯅ ꯄꯤꯁ ꯇꯣꯛ ꯇꯧꯕꯤꯌꯣ ꯈꯣꯠꯄꯤꯌꯣꯅ ꯁꯥꯎꯗꯤꯅ ꯍꯥꯏꯕ ꯑꯣꯏꯔꯝꯃꯦꯕ꯫ ꯑꯗꯨꯒ ꯁꯥꯎꯗꯤ ꯑꯔꯕꯤꯌꯥꯗ ꯑꯩꯈꯣই ꯋꯥꯁꯤꯡꯇꯟꯒꯤ ꯄꯣꯁꯇ ꯁꯥꯎꯗꯤꯅ ꯐꯣꯜ ꯕꯥꯔ ꯇꯧꯔꯛꯑꯦꯅ ꯍꯥꯏꯕꯗꯣ, ꯃꯗꯨꯅ ꯀꯔꯤꯅꯣ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏ ꯁꯥꯖꯦꯁ ꯇꯧꯕ ꯑꯣꯏꯔꯝꯃꯦꯕ꯫ ꯁꯥꯖꯦꯁ ꯍꯥꯏꯕꯗꯤ ꯙꯣꯀꯥꯅꯦꯕ, ꯃꯤꯅꯝ ꯆꯥꯕꯅꯦꯕ꯫ ꯃꯔꯝꯗꯤ ꯏꯔꯥꯟꯗꯅ ꯄ꯭ꯔꯣꯄꯦꯒꯦꯟꯗꯥ ꯑꯃ ꯎꯍꯟꯕ, ꯑꯗꯒꯤ ꯁꯥꯎꯗꯤꯗꯅ ꯑꯃꯨꯛ ꯎꯍꯟꯕꯅꯦꯕ꯫ ꯁꯥꯎꯗꯤꯅ USA ꯐꯣꯟ ꯇꯧꯕꯁꯨ ꯇꯧꯔꯝꯗ꯭ꯔꯦ꯫ ꯀꯩꯒꯨꯝꯕ ꯇꯧꯔꯝꯕ ꯊꯣꯛꯑꯒꯗꯤ ꯋꯥꯁꯤꯡꯇꯟ USAꯗ ꯍꯥꯏꯁꯦ ꯔꯦꯀꯣꯔꯠꯇꯨꯁꯨ ꯃꯤꯌꯥꯝꯗ ꯊꯥꯗꯣꯛꯄꯤꯔꯛꯑꯣꯅ ꯁꯥꯎꯗꯤꯒꯤ ꯅꯤꯡꯊꯧꯅ ꯄ꯭ꯔꯤꯟꯁꯅ ꯇꯧꯈ꯭ꯔꯦꯕ꯫ ꯃꯥꯅ ꯗꯥꯏꯔꯦꯛ ꯍꯥꯏꯔꯦꯕ, ꯔꯦꯀꯣꯔꯠꯇꯨꯁꯨ ꯃꯤꯌꯥꯝꯗ ꯊꯥꯗꯣꯛꯄꯤꯔꯛꯑꯣ, ꯑꯩꯅ ꯀꯣꯜ ꯇꯧꯕ ꯂꯩꯔꯝꯗꯦ, ꯑꯩ ꯀꯣꯜ ꯇꯧꯈꯤꯕ ꯂꯩꯇꯦ, ꯂꯥꯜ ꯀꯥꯞꯄꯣ ꯍꯥꯏꯕꯒꯤ ꯂꯩꯇꯦ ꯁꯤꯅꯤ꯫ ꯑꯗꯨꯗꯒꯤ ꯑꯃꯅ ꯁꯥꯎꯗꯤꯗ ꯑꯦꯇꯦꯛ ꯇꯧꯈꯤꯕꯁꯤꯁꯨ ꯏꯔꯥꯟꯅ ꯑꯣꯏꯔꯝꯗ꯭ꯔꯦꯕ, ꯏꯔꯥꯟꯅ ꯑꯃꯨꯛꯀ ꯁꯤꯁꯨ ꯗꯦꯅꯥꯏ ꯇꯧꯔꯦꯕ, ꯏꯔꯥꯟꯅ ꯑꯩꯈꯣꯏꯅ ꯀꯥꯞꯄ ꯅꯠꯇꯦ, ꯁꯤꯅ ꯀꯅꯥꯅ ꯏꯖꯔꯦꯜꯅ ꯀꯥꯞꯄ ꯑꯣꯏꯔꯝꯃꯦꯕ꯫ ꯃꯔꯝꯗꯤ ꯑꯅꯤꯁꯤꯗ ꯗꯤꯚꯥꯏꯠ ꯑꯦꯟ ꯔꯨꯜꯅꯦꯕ ꯁꯥꯟꯅꯔꯝꯃꯤꯁꯤ꯫ ꯉꯁꯥꯏꯒꯤ ꯁꯥꯎꯗꯤꯒ ꯏꯔꯥꯟꯒ ꯑꯅꯤꯁꯤ ꯈꯠꯅꯅꯕꯀꯣ, ꯑꯗꯩ ꯑꯩꯈꯣꯏ ꯃꯤꯗꯜ ꯏꯁꯇ ꯂꯩꯔꯤꯕ ꯃꯨꯁꯂꯤꯝ ꯀꯟꯇ꯭ꯔꯤꯁꯤꯡꯁꯤ ꯈꯠꯅꯅꯕ ꯏꯖꯔꯦꯜꯁꯤꯅ ꯃꯥꯅ ꯇꯧꯔꯝꯕ ꯁꯥꯖꯤꯁꯅꯦꯕ꯫ ꯃꯔꯝꯗꯤ ꯉꯁꯥꯏꯒꯤ ꯌꯦꯡꯉꯣ, ꯏꯔꯥꯟꯗꯅ ꯀꯔꯤ, ꯁꯥꯎꯗꯤꯅ ꯑꯦꯇꯦꯛ ꯇꯧꯔꯣ ꯍꯥꯏꯌꯦꯅ ꯀꯩꯗꯧꯔꯝꯕ, ꯂꯥꯟꯁꯤ ꯍꯧꯔꯣꯅ ꯀꯩꯗ ꯑꯩꯈꯣꯏ ꯗꯣꯅꯥꯜड ꯇ꯭ꯔꯝꯞꯇ ꯀꯣꯜ ꯃꯌꯥꯝ ꯇꯧꯔꯛꯑꯦꯅ ꯄ꯭ꯔꯣꯄꯦꯒꯦꯟꯗꯥ ꯑꯃ ꯁꯟꯗꯣꯛꯄꯤꯔꯦ, ꯑꯗꯨꯒ ꯏꯔꯥꯟꯁꯤ ꯁꯥꯎꯍꯜꯂꯦ꯫ ꯑꯗꯒꯤ ꯁꯥꯎꯗꯤꯗ ꯑꯃꯨꯛꯀ ꯕꯣꯝ ꯀꯥꯞꯁꯤꯜꯂꯒ, ꯃꯤꯁꯥꯏꯜ ꯀꯥꯞꯁꯤꯜꯂꯒ, ꯁꯤꯅ ꯑꯃꯨꯛ ꯏꯔꯥꯟꯅ ꯃꯥꯜꯍꯜꯂꯒ ꯏꯖꯔꯦꯜꯅꯅꯦꯕ ꯇꯧꯔꯝꯃꯤꯁꯦ꯫ ꯑꯗꯨꯅ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏ ꯒ꯭ꯌꯥꯟ ꯇꯥꯐꯝ ꯊꯣꯛꯏ꯫ ꯍꯧꯖꯤꯛ ꯑꯩꯈꯣই ꯃꯥꯟꯅꯗꯕ, ꯌꯨꯅꯤꯇꯤ ꯑꯣꯏꯗꯕ, ꯑꯗꯨꯅ ꯋꯥꯔꯜꯁꯤꯗ ꯂꯩꯔꯤꯕ ꯑꯐꯕ ꯆꯠꯄ ꯔꯤꯂꯤꯖꯁ, ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯣꯏꯁꯅꯨ, ꯃꯨꯁꯂꯤꯝ ꯑꯣꯏꯁꯅꯨ, ꯍꯤꯟꯗꯨꯁ ꯑꯣꯏꯁꯅꯨ, ꯑꯩꯈꯣꯏꯒꯤꯁꯤꯗ ꯑꯃꯦꯔꯤꯀꯥꯅ ꯇꯧꯕꯗꯤ ꯍꯦꯛꯇ ꯌꯥꯔꯦ, ꯏꯖꯔꯦꯜꯅ ꯇꯧꯕꯗꯤ ꯌꯥꯔꯦꯅ ꯍꯦꯛꯇ ꯑꯩꯈꯣꯏꯒꯤ ꯏꯚꯟ ꯃꯣꯗꯤ ꯐꯥꯎ ꯀꯨꯜꯂꯤꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏ ꯀꯥꯟꯗ ꯏꯁꯇꯦꯜ ꯐꯥꯏꯜꯗ ꯑꯩꯈꯣꯏ ꯆꯦꯟꯅꯔꯝꯒꯅꯤ, ꯃꯥꯏ ꯃꯃꯤꯡ ꯆꯦꯟꯅꯩ ꯈꯣꯠꯂꯦꯅ ꯅꯤꯃꯥ ꯀꯨꯟꯕ ꯆꯧꯔꯤꯗꯣꯅ ꯍꯥꯏꯅꯔꯤꯁꯤꯅꯤꯀꯣ꯫ ꯃꯁꯤꯒꯨꯝꯕꯁꯤ ꯇꯧꯗꯕꯤꯗ ꯑꯆꯨꯝꯕ ꯈꯛꯇ ꯑꯩꯈꯣꯏ ꯂꯦꯞꯃꯤꯟꯅꯕ, ꯑꯃꯗꯤ ꯍꯧꯖꯤꯛ ꯊꯥꯔ ꯋꯥꯔꯜ ꯋꯥꯔꯁꯤ ꯊꯣꯛꯈꯤꯕ ꯌꯥꯏ, ꯑꯗꯨꯕꯨ ꯊꯣꯛꯈꯤꯗꯕ ꯌꯥꯏ꯫ ꯃꯔꯝ ꯑꯃꯗꯗꯤ ꯃꯤꯗꯜ ꯏꯁ ꯒ꯭ꯌꯥꯟ ꯇꯥꯔꯦꯕ, ꯍꯧꯖꯤꯛ ꯏꯖꯔꯦꯜꯅ ꯁꯥꯟꯅꯔꯝꯕ, USAꯅ ꯁꯥꯟꯅꯔꯝꯕꯁꯤ ꯀꯌꯥ ꯉꯛꯈ꯭ꯔꯕ ꯁꯖꯦꯁꯅꯣ ꯌꯦꯡꯉꯣ ꯃꯌꯥꯝ꯫ ꯁꯥꯎꯗꯤꯒ ꯏꯔꯥꯟꯒꯁꯤ ꯈꯠꯅꯔꯒ, ꯑꯩꯈꯣꯏ ꯃꯨꯁꯂꯤꯝ ꯀꯟꯇ꯭ꯔꯤ ꯃꯣꯏꯁꯤꯡꯁꯤ ꯈꯠꯅꯔꯒ ꯆꯥꯏꯅꯕꯒꯤꯅꯦꯕ ꯃꯣꯏꯅ ꯁꯤꯜꯂꯤꯁꯤ, ꯃꯣꯏꯅ ꯂꯩꯊꯣꯛꯑꯒ ꯂꯩꯗꯧꯔꯤꯕ ꯕꯣꯝꯗꯣ ꯑꯩꯈꯣꯏꯒꯤ ꯁꯥꯎꯗꯤꯗ ꯀꯥꯞꯄꯤꯁꯤ ꯏꯔꯥꯟ ꯑꯣꯏꯔꯝꯗ꯭ꯔꯦꯕ꯫ ꯁꯤ ꯌꯥꯝ ꯉꯛꯄ ꯄꯣꯠ ꯅꯠꯇ꯭ꯔꯕ ꯏꯆꯤꯜ ꯏꯅꯥꯎꯁꯦ꯫ ꯑꯗꯨꯒ ꯌꯥꯝꯅ ꯀꯔꯤ ꯇꯧꯕ ꯑꯃꯅ, ꯃꯌꯥꯝꯗ ꯈꯪꯍꯟꯅꯤꯡꯕ ꯑꯃꯅ, ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯏꯖꯔꯦꯜꯗ ꯑꯃꯨꯛ ꯍꯥꯏꯅꯔꯤꯁꯤꯅ
ꯑꯌꯥꯇꯨꯜꯂꯥ ꯈꯥꯝꯅꯩꯁꯦ ꯍꯧꯖꯤꯛ ꯃꯤꯗꯤꯌꯥ ꯔꯤꯄꯣꯔꯠꯇ ꯍꯥꯏꯔꯤꯁꯤ ꯍꯤꯡꯉꯤꯁꯤꯅꯤ ꯃꯔꯝꯗꯤ ꯃꯥ ꯁꯤꯔꯒꯗꯤ ꯁꯤ ꯃꯤꯁꯥꯏꯜ ꯑꯁꯨꯛ ꯌꯥꯝꯕꯁꯤ ꯀꯥꯞꯄꯛꯀꯗ꯭ꯔꯥ ꯁꯤ ꯅꯍꯥꯟꯋꯥꯏꯅ ꯁꯤꯔꯦꯅ ꯃꯣꯏ ꯄꯨꯔꯥ ꯍꯔꯥꯎꯔꯝꯃꯦꯕ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯃꯥꯁꯤ ꯍꯤꯡꯉꯤꯁꯤꯅꯤ ꯍꯥꯏꯔꯛꯏꯁꯤ ꯃꯣꯏ ꯏꯖꯔꯦꯜꯒꯤ ꯃꯤꯗꯤꯌꯥꯁꯤꯡꯗ ꯑꯃꯨꯛ ꯍꯥꯏꯔꯛꯏꯁꯤ ꯃꯥ ꯍꯤꯡꯕꯗꯨꯅ ꯁꯤꯒꯤ ꯃꯤꯁꯥꯏꯜ ꯃꯌꯥꯝꯁꯤ ꯊꯥꯗꯣꯔꯛꯏꯃꯤ ꯃꯥ ꯁꯤꯗ꯭ꯔꯤ ꯃꯥ ꯀꯟꯐꯥꯔꯝ ꯑꯣꯏ ꯁꯤꯗ꯭ꯔꯤꯁꯤꯅꯤ ꯑꯗꯒꯤ ꯁꯤꯗ ꯑꯃꯨꯛꯀ ꯍꯥꯏꯔꯤꯁꯤꯅ ꯑꯌꯥꯇꯨꯜꯂꯥ ꯈꯥꯝꯅꯩꯁꯤ ꯃꯥꯁꯤ ꯀꯗꯥꯏꯗ ꯁꯤꯈ꯭ꯔꯤꯅꯣ ꯀꯗꯥꯏꯗ ꯖꯅꯥꯖ ꯁꯣꯜꯂꯤꯅꯣ ꯀꯗꯥꯏꯗ ꯄꯣꯠꯂꯣꯏꯔꯤꯅꯣ ꯃꯥꯒꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯀꯗꯥꯏꯗ ꯄꯥꯡꯊꯣꯛꯏ ꯁꯤꯅꯤ ꯁ꯭ꯇꯗꯤ ꯇꯧꯅꯔꯛꯏꯁꯤꯀꯣ ꯃꯍꯥꯛ ꯁꯤꯔꯗꯤ ꯀꯔꯤꯒꯤ ꯄꯨꯊꯣꯔꯛꯇ꯭ꯔꯤꯅꯣ ꯃꯌꯥꯝ ꯃꯃꯥꯡꯗ ꯁꯤꯅꯤ ꯍꯧꯖꯤꯛ ꯂꯩꯔꯤꯁꯤ ꯁꯤꯔꯦ ꯍꯥꯏꯔꯒ ꯃꯥꯁꯤ ꯁꯤꯕ ꯃꯥꯟꯗꯦ ꯍꯤꯡꯉꯤ ꯑꯗꯨ ꯃꯌꯥꯝꯁꯤꯅ ꯊꯥꯖꯗꯦ ꯁꯤꯅꯤ ꯍꯧꯖꯤꯛ ꯏꯖꯔꯦꯜꯒꯤ ꯅ꯭ꯌꯨꯁꯇꯁꯨ ꯉꯁꯥꯏ ꯍꯥꯏꯈ꯭ꯔꯦꯗꯅ ꯉꯁꯥꯏ ꯏꯖꯔꯦꯜꯗꯁꯨ ꯑꯌꯥꯇꯨꯜꯂꯥ ꯈꯥꯝꯅꯩ ꯁꯤꯗꯦ ꯃꯥꯅ ꯕꯣꯝ ꯆꯥꯝꯃꯔꯤ ꯆꯥꯝꯃꯉꯥꯒ ꯑꯩꯈꯣꯏ ꯀꯥꯞꯊꯣꯔꯛꯇꯅ ꯃꯤꯁꯥꯏꯜꯁꯤ ꯇꯧꯗꯅ ꯍꯧꯖꯤꯛ ꯏꯖꯔꯦꯜꯗ ꯄꯨꯔꯥ ꯑꯩꯈꯣꯏꯒꯤ ꯎꯐꯨꯜ ꯑꯣꯜꯍꯜꯂꯤꯁꯦ ꯁꯤ ꯃꯇꯥꯡꯁꯤꯅꯤ ꯑꯗꯨꯏꯗꯨꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯦꯅꯥꯂꯥꯏꯁꯤꯁ ꯑꯗꯒꯤ ꯃꯤꯗꯤꯌꯥ ꯆꯦꯅꯦꯜ ꯑꯗꯒꯤ ꯂꯩꯔꯤꯕ ꯋꯥꯔꯜꯒꯤ ꯁꯨꯝꯕ ꯋꯥꯔꯒꯤ ꯇ꯭ꯔꯣꯐꯤꯛ ꯑꯃꯗꯤ ꯁꯨꯝꯕ ꯀꯟꯐ꯭ꯂꯤꯛꯀꯤ ꯑꯃꯗꯤ ꯁꯨꯝꯕ ꯈꯠꯅ ꯆꯩꯅꯕꯒꯤ ꯅꯩꯅꯔꯤꯕ ꯀꯥꯡꯕꯨꯁꯤꯡꯁꯤꯗ ꯃꯈꯜ ꯃꯊꯦꯜꯒꯤ ꯄꯨꯔꯛꯄꯗꯨꯅꯤꯀꯣ ꯃꯌꯥꯝ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯑꯩꯅ ꯁꯤꯒꯤ ꯃꯌꯥꯝꯁꯤꯡꯁꯤ ꯃꯌꯥꯝꯗ ꯋꯥꯔꯜꯁꯤꯗ ꯆꯠꯅꯔꯤꯕ ꯑꯃꯗꯤ ꯇꯧꯔꯤꯕ ꯑꯐꯕ ꯂꯤꯗꯔꯁꯤꯡꯁꯤ ꯀꯔꯤꯅꯣ ꯑꯗꯣ ꯁꯤꯒꯤ ꯃꯌꯥꯝꯁꯦ ꯏꯔꯝꯗꯝꯗ ꯂꯩꯔꯤꯕ प्रजासिंसिꯁꯨ खरा खजिक खल्लगा अखोइदसु सुगुम्बा सुम्बा सुगुम्बा फत्तबा साजिसिदगा अखोइ पुम्नमकसु ngakthokminaba amadi hingminnaba amadi nungsi chanana leiminaba ai khaktagi nungaiba khandabida अखोइगी ngasai iran gi leader duna मागी प्रजा 9 crore something सी मा मथा मसाजी सेप ओइना मसा करो नंग सुप्रीम लीडर नि नंग सेप ओइना लै करो कंट्री अमदा हाइबदा चत्तबिदा अखोइगी प्रजा आइगी 9 crore सी सु ai चटमिनगनी एन हाइबा सुगुम्बा लीडर सी अखोइदसु थोकपिरक पोइसनु थोलक पसु ओइरसनु अमदि थोखल नंगाइसु सिनमिनसी हाइबसि थमजरी